Khangabok Awang Upper Primary School gi Oza Thongam Joy Chandra Singh atopada transfer thaba yaroi haiba dabi dangasi school asigi Maheiroi Singna kholau kaya lauduna Khongjang Changsinkhre SMDC gi mihut Singh amadi Parents Committee na su mari leinaba Manipur lenga ki Education Department na Oza Joy Chandra gi transfer order athubada kakkadabani haina ngasidagi school thonglonchinduna Khongjang Changsinba haukhre Khongjang adu dasaruk yakiba SMDC gi member Elangbam Rashikumar na hai Thoubal District ki Khangabok Laiba School asida Social Science ki Oza laitabadagi Oza Joy Chandra asi mafam asida utilize tawrakibani School asida mahakna lakpadagi school asibu fagathanaba thabak thauram kaya tauba khakta natana Maheiroi singi yaifanabagi damakta yamna kanna hotnaduna lakli adubu lakpa ikoi koidringaida Social Science ki Oza ama tharakdringaida mahakpu atopa school amada amuk thakiba haibadi school asibu muthatnaba hotnabani haina laudaba ngamloi maramasina mari lainaba Manipur lenga ki Education Department na mahaki transfer order asi kaktriba fauba school asi thingzilagani haiki ngasigi Khongjang aduda Oza Joy Chandra transfer tauba yaroi Oza Joy Chandra gi transfer order kaktriba fauba school thonglon gani haina thaba placard sing sizinakibaga loinana kholau kaya su lauki school sida laiba Oza Joy Chandra asi mahagasi hujik utilization asida tawrambadagi samramda utilization sakibase agoi parents committee SMC committee adagi agang agoi punna yaningde ma yaningda bai maramji school sida ma hek lakpadagi mana school sida kathokpaga loinana tongan ba subject sing mana takpi ba adu higher class da agoi subject concern subject laitabadagi mahangna takpi dana science amadi social science takpi dana lakpani hauje mong ma si atamnana ma si samramda mo utilization thagi ba si school sida sinana ba achauba maram am oire aduna hairiba oja se athu matamna magi utilization samramna thaba se kakpi dragadi akoi school se matam kaktana boycott tawdana akoi thonglan sanjaraga akoi school kajaroi aduga hairiba oja si mahana lakwadagi school se magi kathokpa mayam se akoi parents sing na su khangi SMC na su khangi aduga leidi oja sing na su khangi ana magumba oja ma atamnan thaba ja akoi yajaning de ana athu matamda akoi concern authority na hai poja sibo school se lengna thambiu